let's get started. Mấy dàn ơi hay rồi. Ok. Thôi tổng bắp. 그게 미지 양 분이나 되고 그게 랑 먹고 있다 봐. 응당 뭐 있다 봐. 응당도 땡땡나 좀 랑 했다. 미지 양 분이나 빨리 미 양반이 임 양반 미 양반 이거 고기 luôn 미스 없이 좋아해. hả tao khai rồi nè cột bao giờ bắp bò mà mình té hầu đó anh được hầu té hầu ra đấy hầu tới hầu ra nhá hầu tới đi cha để bây giờ hầu đến em trai ạ. Một chút đấy hầu chút rồi đó làm cho bạn thấy được băng đi băng này làm cho biết rồi đúng băng nữa nó bạn halo ko cabe adda ba kangbu adage chumna chum chaning thaning da pok to ba sing hata dam ai gi nga khar cabe ya ba yeng bio cabe ya to ba je ya sala ro an cha na ko na dam na
हिंदी की वही फजबम ले ऐसे जंग मजा खाने के लिए मत जियो hai ba mà làm thế जीने के लिए खाओ अन वा कल्चर जे एग्रीकल्चर फिल्ड जे माइ ओनजन बा लान तौरी बो खोली मैम जे चादब अमते यारोय बा चाब जे नंबर 1 एग्रीकल्चर जे प्रोडक्शन जा फजन बा कोने सीबदा केमते पुबा यारोय khana chanyari ba mam je ona dai kwa tam biraju wakal je de dong leina na ba yu ching da dum habi ke da bane tháp ở chỗ bôi chứ nó prime minister chứ nó president rồi chứ nó cha lối cha bạn cha tụi sao rồi nó cha bây giờ focus tàu cũng sang nhiều nó cha là biết production gì agriculture mai on chân bị mà mai ta đây qua agriculture lấy bài ta lan thì nông mới xả cái đồ đó nông mới là phục thần bây giờ rồi nhà mình em đang nâng đập tại mình đang thắp sẽ giang bài tay ấy thắp sẽ đuổi biến ạt đi rồi mấy bộ không bộ căng muốn là thì không muốn này thắp sẽ bây giờ mình đang tới hiện lại thắp sẽ ngắm tía hậu á buộc tiếp lại chừng mai tụm nè giờ em cha bây giờ băng mà nè em thì cha biết rồi nó ấy tụi cha làm thì cha bên đi qua em chập với em băng này hay
ꯃꯣꯛꯇꯤ ꯃꯩ ꯇꯥꯔꯦ ꯆꯤꯡꯃꯥꯏꯗꯨꯃ ꯂꯣꯏꯁꯤꯜꯂꯦ ꯉꯝꯃꯔꯣꯏ ꯉꯝꯗꯧꯗꯤ ꯃꯥꯟꯗ꯭ꯔꯦ ꯁꯨꯝ ꯃꯦꯃꯣꯔꯤꯒꯤꯗꯃꯛꯇ ꯍꯥꯏꯇꯥꯔꯦꯀꯣ ꯇꯨꯡꯗ ꯁꯨꯝ ꯌꯦꯡꯅꯕꯒꯤꯗꯃꯛꯇ ꯁꯨꯝ ꯅꯝꯕꯅꯦ ꯑꯩꯁꯦ ꯊꯣꯏꯗꯣꯛꯅ ꯆꯥꯕ ꯊꯛꯄ ꯌꯥꯝꯅ ꯍꯩꯗꯅ ꯅꯝꯖꯕ ꯅꯠꯆꯗꯦ ꯑꯩꯅ ꯌꯥꯝꯅ ꯍꯩꯕꯒꯤ ꯑꯗꯒꯤ ꯀꯩꯅꯣ ꯆꯥꯕ ꯊꯣꯡꯕ ꯊꯥꯛꯄ ꯌꯥꯝ ꯍꯩꯔꯨꯕꯒꯤ ꯅꯝꯖꯕꯁꯨ ꯅꯠꯆꯗꯦ ꯁꯨꯝ ꯃꯦꯃꯣꯔꯤ ꯑꯣꯏꯅꯕꯀꯣ ꯁꯨꯝ ꯅꯝꯖꯕꯅꯦ ꯍꯥꯏꯇꯥꯔꯦꯀꯣ ꯃꯔꯛ ꯃꯔꯛꯇ ꯁꯨꯝ ꯍꯥꯞꯄ ꯍꯥꯏꯇꯥꯔꯦ ꯁꯨꯝ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯨꯝ ꯇꯧꯕꯁꯤꯒꯤ ꯃꯔꯛꯁꯤꯗ ꯃꯦꯃꯣꯔꯤ ꯑꯣꯏꯅꯕ ꯇꯧꯖꯕꯅꯦ ꯃꯌꯥꯝ ꯋꯥꯔꯧꯕꯤꯔꯣꯏ ꯊꯣꯡꯕꯁꯤꯁꯨ ꯍꯩꯇꯕ ꯌꯥꯗꯕꯒꯤ ꯀꯟꯗꯤꯁꯟ ꯑꯃ ꯂꯥꯛꯄ ꯑꯗꯨꯅ ꯇ꯭ꯔꯦꯅꯤꯡ ꯁꯨꯝ ꯇꯧꯍꯧꯕ ꯑꯗꯒꯤ ꯁꯨꯝ ꯚꯤꯗꯤꯑꯣꯁꯨ ꯁꯨꯝ ꯃꯦꯃꯣꯔꯤ ꯑꯣꯏꯅꯕ ꯅꯝꯍꯧꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤꯗꯃꯛꯇꯅꯤꯀꯣ ꯃꯣꯔꯣꯛ ꯍꯨꯜꯂꯦ ꯃꯣꯔꯣꯛꯇꯤ ꯐꯖꯔꯦ 정말 더 줘봐. ꯆꯥꯁꯨ ꯆꯥꯅ ꯊꯕꯛꯁꯨ ꯁꯨꯕ ꯑꯗꯒꯤ ꯁꯨꯝ ꯃꯌꯥꯝꯒꯤ ꯀꯥꯟꯅꯕ ꯁꯣꯁꯥꯏꯇꯤꯒꯤ ꯑꯣꯏꯕ ꯊꯕꯛꯁꯨ ꯑꯗꯨꯝ ꯇꯧꯒꯗꯕꯅꯦ ꯑꯗꯨꯅ ꯂꯥꯟ ꯈꯠꯅꯕ ꯆꯩꯅꯕ ꯈꯨꯗꯤꯡꯃꯛꯁꯦ ꯀꯔꯤꯝꯇ ꯀꯥꯟꯅꯔꯣꯏ ꯑꯗꯨꯅ ꯁꯥꯟꯇꯤ ꯂꯩꯕ ꯇꯪꯗꯨ ꯂꯩꯇꯥꯕ ꯑꯃ ꯁꯃꯥꯖ ꯑꯃ ꯄꯨꯔꯛꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯊꯕꯛꯇ ꯃꯥꯏ ꯑꯣꯟꯁꯤꯟꯁꯦ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯇ꯭ꯔꯦꯠ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯊꯕꯛ ꯁꯨꯕ ꯃꯥꯒꯤ ꯊꯕꯛ ꯀꯥꯕꯅ ꯀꯥꯕ ꯂꯩꯖꯈꯔꯦꯀꯣ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯇꯧꯕꯅ ꯇꯧꯕ ꯂꯩꯖꯈꯔꯦ ꯑꯗꯨ ꯃꯥꯒꯤꯁꯨ ꯑꯩꯅ ꯄꯥꯝꯃꯤꯕ ꯊꯕꯛꯇꯨ ꯇ꯭ꯔꯦꯠꯇꯨꯗ ꯃꯥꯏꯄꯨꯅꯅ ꯑꯣꯟꯁꯤꯟꯕꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨ ꯃꯔꯨꯑꯣꯏꯅ ꯇꯥꯔꯛꯏꯕꯁꯤꯗꯤ ꯑꯩꯅ ꯉꯁꯥꯏꯁꯨ ꯍꯥꯏꯖꯈꯔꯦꯀꯣ ꯈꯥने के लिए मत जियो जीने के लिए खाओ ꯑꯗꯨꯅ ꯊꯕꯛꯁꯦ ꯃꯄꯨꯡ ꯑꯣꯏꯅ ꯑꯩꯈꯣꯏ ꯆꯥꯅꯕꯒꯤꯗꯃꯛꯇ ꯍꯤꯡꯕ ꯌꯥꯗꯦ ꯍꯤꯡꯅꯕꯒꯤꯗꯃꯛ ꯆꯥꯕ ꯍꯥꯏꯕꯁꯤꯗ ꯆꯤꯟꯖꯥꯛ ꯆꯪꯉꯦꯕ ꯑꯗꯨꯅ ꯆꯤꯟꯖꯥꯛ ꯍꯥꯏꯕꯁꯤ ꯀꯩꯅꯣ ꯑꯦꯒ꯭ꯔꯤꯀꯜꯆꯔꯒꯤ ꯄ꯭ꯔꯗꯛ ꯉꯥꯛꯇꯅꯦ ꯑꯗꯨꯅ ꯂꯧꯎ ꯁꯤꯡꯎ ꯍꯥꯏꯇꯥꯔꯦ ꯃꯁꯤꯗ ꯃꯥꯏ ꯑꯣꯟꯁꯤꯟꯕ ꯑꯃꯁꯨ ꯆꯪꯉꯦ ꯑꯩꯈꯣꯏꯒꯤ ꯑꯣꯐꯤꯁꯥꯔ ꯑꯣꯏꯖꯅꯨ ꯑꯗꯒꯤ ꯄ꯭ꯔꯁꯤꯗꯦꯟ ꯑꯣꯏꯖꯅꯨ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯖꯅꯨ ꯑꯦꯕ꯭ꯔꯤ ꯈꯨꯗꯤꯡꯃꯛꯁꯦ ꯆꯥꯛ ꯂꯣꯏ ꯆꯥꯏ ꯆꯤꯟꯖꯥꯛ ꯆꯥꯏ ꯍꯥꯏꯖꯕ ꯇꯥꯔꯦꯀꯣ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯆꯤꯟꯖꯥꯛꯁꯦ ꯌꯥꯝ ꯃꯔꯨ ꯑꯣꯏꯌꯦꯕ ꯆꯤꯟꯖꯥꯛ ꯄꯨꯊꯣꯛꯀꯗꯕꯅꯦ ꯑꯗꯨꯅ ꯈꯟꯅꯕ ꯆꯩꯅꯕ ꯑꯃ ꯈꯨꯗꯤꯡꯃꯛꯁꯦ ꯃꯁꯤ ꯑꯃꯠꯇ ꯀꯥꯟꯅꯕ ꯅꯠꯇꯦ ꯑꯗꯨꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯅ ꯑꯩꯈꯣꯏꯒꯤ ꯅꯨꯡꯉꯥꯏꯕꯤꯔꯒꯗꯤ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯃꯇꯨꯡ ꯇꯥꯕꯗꯁꯨ ꯅꯨꯡꯉꯥꯏꯕ ꯃꯌꯥꯝꯒꯤꯗꯃꯛꯇ ꯅꯨꯡꯉꯥꯏꯕ ꯚꯤꯗꯤꯑꯣ ꯄꯨꯊꯣꯛꯆꯔꯛꯀꯦꯀꯣ ꯑꯗꯨꯅꯤ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯁꯦ ꯊꯣꯏꯗꯣꯛꯅ ꯑꯩꯅ ꯌꯥꯝꯅ ꯍꯩꯗꯅ ꯌꯥꯝꯅ ꯍꯩꯕꯒꯤ ꯊꯣꯡ ꯊꯥꯛ ꯍꯩꯕꯒꯤ ꯈꯣꯠꯄ ꯆꯥꯕ ꯍꯩꯕꯒꯤ ꯚꯤꯗꯤꯑꯣ ꯊꯥꯒꯠꯆꯕ ꯅꯠꯆꯗꯦ ꯃꯌꯥꯝꯅ ꯋꯥꯔꯧꯕꯤꯔꯣꯏ ꯖꯁ ꯑꯩ ꯃꯦꯃꯣꯔꯤꯒꯤꯗꯃꯛꯇ ꯁꯨꯝ ꯊꯝꯖꯕꯅꯤ ꯍꯥꯏꯇꯥꯔꯦꯀꯣ ꯚꯤꯗꯤꯑꯣ ꯊꯥꯒꯠꯆꯕꯅꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯀꯥꯎꯕꯤꯕ ꯌꯥꯗ꯭ꯔꯦ
ꯚꯤꯗꯤꯑꯣ ꯁꯤꯕꯨ ꯅꯨꯡꯉꯥꯏꯕꯗꯤ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯃꯇꯨꯡ ꯇꯥꯕꯗꯁꯨ ꯅꯨꯡꯉꯥꯏꯕ ꯚꯤꯗꯤꯑꯣ ꯊꯥꯒꯠꯆꯔꯛꯀꯦ ꯑꯩꯅ ꯊꯣꯡ ꯊꯥꯛꯄ ꯍꯩꯕ ꯑꯗꯒꯤ ꯆꯥꯕ ꯊꯛꯄꯗ ꯌꯥꯝ ꯍꯩꯕ ꯑꯦꯛꯁꯄꯥꯔꯠꯃꯛꯁꯨ ꯅꯠꯆꯗꯦꯀꯣ ꯃꯌꯥꯝꯅ ꯇꯧꯅꯔꯤꯕ ꯃꯌꯥꯝꯁꯤꯗ ꯑꯍꯩꯕ ꯉꯥꯛꯇꯅꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯗꯤ ꯍꯩꯖꯕ ꯅꯠꯆꯗꯦ ꯖꯁ ꯑꯩꯗꯤ ꯃꯦꯃꯣꯔꯤ ꯈꯛꯀꯤ ꯑꯣꯏꯕ ꯑꯗ ꯁꯨꯝ ꯊꯣꯡꯕ ꯊꯥꯛꯄꯁꯦ ꯍꯩꯔꯛꯇꯕ ꯌꯥꯗꯕꯒꯤ ꯀꯟꯗꯤꯁꯟ ꯑꯃ ꯂꯥꯛꯄ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯨꯝ ꯇ꯭ꯔꯦꯅꯤꯡ ꯑꯣꯏ ꯀꯔꯤ ꯑꯣꯏ ꯁꯨꯝ ꯇꯧꯕꯅꯦ ꯃꯁꯤꯗ ꯃꯦꯃꯣꯔꯤ ꯑꯣꯏꯍꯧꯅꯕ ꯍꯥꯏꯇꯥꯔꯦꯀꯣ ꯁꯨꯝ ꯚꯤꯗꯤꯑꯣꯁꯦ ꯁꯨꯝ ꯅꯝꯖꯕꯅꯦ ꯃꯔꯛꯇ ꯍꯥꯏꯇꯥꯔꯦꯀꯣ ꯌꯥꯝ ꯇꯣꯏꯅ ꯇꯧꯕꯁꯨ ꯅꯠꯆꯗꯦ ꯑꯗꯨꯅ ꯆꯥꯕ ꯍꯥꯏꯕꯁꯦ ꯌꯥꯎꯗꯕꯁꯨ ꯌꯥꯗꯦ ꯑꯗꯨꯅ ꯑꯐꯕ ꯀꯥꯟꯅꯕ ꯍꯛꯆꯥꯡꯗ ꯀꯥꯟꯅꯕ ꯆꯥꯒꯗꯕꯅꯤ ꯆꯤꯟꯖꯥꯛꯁꯦ ꯐꯠꯇꯕ ꯆꯥꯔꯣꯏꯗꯕꯅꯤ ꯃꯁꯤ ꯍꯥꯏꯔꯒ ꯉꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ